Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau Gujarat amasung Himachal Pradesh Vidhan Sabha mikhalgi vote masing thibagi thabak hojik sathari Himachal Pradesh da BJP gi mirep ani mai pakle Mapal Thoram Rajya Mantri Dr. Rajkumar Ranjan na hairi PM Gati Sakti thabak da onthorokpaga loinana awang nongpok lamdamasi manufacturing hub ama oirakpa yabagi anoba asa ama uba fangle BSF amasung Border Guard Bangladesh anigi marakta Nubit humni zathagataba Inspector General gi thakta wari shanaba ngarangdagi Tripura da hokre amasung Khanongju Bangop Sagar dagi hawrokpa nonglai nungsit Mendes da maram oiduna awang thangba Tamil Nadu Puducherry amasung Karaikal da akanba nong churaba yai hairi Gujarat amasung Himachal Pradesh Vidhan Sabha mikhalgi vote masing thibagi thabak hojik sathari Himachal Pradesh Vidhan Sabha mikhalda BJP gi mirep Mukhyamantri Jairam Thakur Cheras Vidhan Sabha Kendra dagi kare BJP gi mirep Rakesh Jamwal su Sundarnagar Vidhan Sabha Kendra dagi maki khwadigi naknaba lamba Congress gi mirep dagi vote masing lising nipan chamukun manga henduna kare Mafam yankai mapanda counting hall nipan da vote masing thiri Counting Center sing da mobile phone, iPad, laptop amasung atay recording device sing sizinaba thingli. Gujarat BJP na seat samani futaret hena mangjin thaduna chatli, Congress na seat kul hena Aam Aadmi Party na seat mapanda amasung atopa rajniti dol sing na Vidhan Sabha Kendra ahumda mangjil thaduna chatli. Punna Counting Center kuntra taret hangli. Counting Center sing da observer chama marfu nitho yauna punna personal chanipa lom sizinari vote masing thibagi thabak sing video coverage story. Mukhyamantri Bhupendra Patel yauna mantri kaya Aam Aadmi Party gi Mukhyamantri gi mirep isudan gadvina singba luchingba kaya gi maraibak ngasi lepkani margasida Uttar Pradesh ki Manipuri Lok Sabha Kendra gi maraki mikhalda Samajwadi Party gi Imphal Yadav na vote lising manga henduna mangjil tharaga chatli Delhi Municipal Corporation gi mikhalda Aam Aadmi Party na absolute majority phangle State Election Commission gi pau matungina Aam Aadmi Party na seat chama kuntra mari BJP na sama sumna mari amasung Congress na seat mapan phangle Independent mirep singna seat ahum phangle Confederation of Indian Industries na sinduna ahanba oina CII North East Logistic Conclave ngarang Guwahati da pangthokre Mapal Thoram Rajya Mantri Dr. Rajkumar Ranjan na thawramadu da wangangada hai PM Gati Sakti thabak da onthorokpaga loinana awang nupok lamdamasi manufacturing hub ama oirakpa yabagi anoba asa ama uba phangle Sri Ranjan na hai awang nupok lamdamda Logistic Infrastructure fagadhanabagi damak Pradhan Mantri Narendra Modi na Kendra gi mantralo yankhai manga masak khangdoktuna makhoi gi budget ki sada tara thadahanaba haikre Project asi ningthina thabak ta paikhalaba matamda awang nupok rajya sing Bangladesh ka samnahanduna leibak asigi sel tungi phibam dasu chauna kanaba piragani BSF amasung Border Guard Bangladesh anigi marakta numit humni chathagadaba Inspector General gi thakta wari shanaba ngarangdagi Tripura da hokre Akaswani paumina hai mifam asida ngamkhai da patrolling chatpa smuggling ain kaina mitop changchilakpa amasung sambal khabagi matangda wari sanagani Wari sanabasida Tripura, Mizoram amasung Meghalaya Frontiers ki Inspector General gi rank ta leiba BSF officer sing amasung Border Guard Bangladesh ki Regional Commander sing saruk yari Kendra gi Science amasung Technology gi Rajya Mantri Independent in charge Dr. Jitendra Singh na hai Uttar Pradesh, Bihar, West Bengal, Meghalaya amasung Nagaland da haukiba sahi kuntra English ama chamapan marfu mapandagi English ani 19 phawbada kha nongchuptagi hawrokpa kumgi nongchubagi chang Kahin Hanthare Lok Sabha dangarang aibo ina piba paukhumda Dr. Jitendra na hai Indian Meteorological Department na lebagasigi rajya kunmapan amasung Union Territory singda June thadagi September phawbada kumgi nongchubagi chang rajya amasung jila thaki IMD gi observational data gi matungina thezenbada nongchubagi chang hantharakpa si thengnabani tabiriba pawasi Akaswani Imphal dagi ni Khanongju Bangop Sagar dagi nonglai nungsit Mendes haukiba pung ahum asida awang nungsup tangna pung de kilometer nipan gi sang sisilakli masina maramoiduna awang thangpa Tamil Nadu Puducherry amasung Karaikal da akanba nong churba yai haina Met Department na hairi Met Department na hai hayeng ahing nongyai phawbada nonglai nungsit Mendes pung de kilometer 35 dagi 35 phawbagi chang da situna awang Tamil Nadu Puducherry South Andhra Coast amasung Puducherry ga lonaba mafam sing amadi Sri Harikota da yawraklaba yai
District Administration hairiba mafamsing asida leiba schoolsing shuti lauthokre amasung paikhatpa yaba sexual thorang khudingmak paikhatpa hore. NDRF ki team ka hena sathiningai oiba zila singda changsinkhre nga phaba myoi singsu samudra nga phaba numit humnigi oina thingjinkre. Rashtrapati Draupadi Murmu gi numit nini gi Uttarakhand khongjat ngasidagi horagani mahangna Uttarakhanda sakwa tarangi tongan project kaya gi virtual oina jatra hungani amasung sangagani. Rashtrapati gi pham pairakpati gi Srimati Murmu na Uttarakhand chatpa asi handaki asina ahanbani. Rashtrapati bu okpagi thorum amang asi numidang wairam Dehradun da laiba Mukhya Mantri gi residence ta pangthokani. Rashtrapati na hayeng Mussoorie da laiba Lal Bahadur Shastri National Academy of Administration da chatuna trainee officer sing da wangangani. Numina simakta da Dehradun gi Dun University gi sahi gi convocation gi thorum da hogdokani. Indian Railways bu privatize tawbigi wafam leite haina kendra na mayek sing na phungdokre. Lok Sabha da ngarang iduna piba paukum amada Railways Mantri Ashwini Vaishnav na wafam asi phongdokibani. Haukiba sahi khara asida Railway Recruitment Board ki kuthang da thabak haukiba migi masing tathakiba aduga contract oina happa migi masing na leton hengalagli ba haiba wafam adubu mantri ni yaning da phongdoki. Atobo wahang amagi paukum da mantri na public private motor regular passenger train sing chalhan bagi wafam khanaba leite haina su sengdokhe. Indo-Pacific lamdamda China gi khut thingjilakpa thengnanaba America na Australia da lanmigi sakti hengat hanaba warep laure. America gi Defense Secretary Lloyd Austin na warep adu lauthokladuna hai awang thangbo Australia da laiba airfield singi phibam phagat handuna America gi aircraft sing masing yamna taba ngamnaba hengat lagani. Sri Austin na hai Australia da laiba air base sing su nongna semjinduna America gi khwaidigi phaba bomber aircraft B-52 long range heavy bomber aircraft thamba yanaba thabak paikhalagani. Washington da Australia gi Upa Pradhan Mantri amasung Ngaksel Mantri Richard Marlis amasung Mapal Thoram Mantri Penny Wong ga America gi Defense Secretary Lloyd Austin amasung Secretary of State Anthony Blinken ga wari sanaraba matungda wari basi lauthokibni. Kendra gi Culture Rajya Mantri Meenakshi Lekhi na ngarang Nai Delhi da Pradhan Mantri Sangralaya da light amasung sound so hogdokre. FIFA World Cup da Argentina, Brazil, Netherlands, France, Croatia, England, Portugal amasung Morocco quarter final changle. Anba quarter final match da haying midang pung 9:30 da Brazil ga Croatia ga sanagani. Nongyay matung pungkai zatpada Argentina ga Netherlands ga sanagani. Tha sigi taragin midang pung 9:30 da Portugal ga Morocco ga sanagani. Atopa match amada England ga France ga thengnagani. Dhaka da sanaba one day international cricket da Bangladesh na Bharat bu run manga da thoiduna match om gi series laukre. Thoinabagi damak run chani humbutrani thoi laugadabada Bharat na over yankhai da wicket mapan turaga run chani humbutaruk lauki. Madugi mamangda hana batting tawkiba Bangladesh na apiba over da wicket tare turaga run chani humbutra ma thoi laugi. Tha asigi mari da sanakiba series asigi ahanba match da Bangladesh na Bharat bu wicket ama da thoikibani. Aum suba match lagliba thangja nimita Satogram da leiba Zahur Ahmad Chaudhary Stadium da sanagani. Aroibada maroiba pau amuk. Gujarat amasung Himachal Pradesh Vidhan Sabha Mikhal gi vote masing thibagi thabak hauzik sathari. Himachal Pradesh da BJP gi mirep ani mai pakle. Mapal Thoram Rajya Mantri Dr. Rajkumar Ranjan na hairi PM Gati Sakti thabak ta onthorokpaga loinana awang nopok lamdam asi manufacturing hub ama oirakpa yabagi anoba asa ama uba phangle. BSF amasung Border Guard Bangladesh anigi marakta numit humni chathagadaba Inspector General gi thakta wari shanaba ngarangdagi Tripura da hokre amasung Kha Nongju Bangop Sagar dagi horakpa nonglei nungsit Mendes maram oiduna awang thangba Tamil Nadu Puducherry amasung Karaikal da akanba nong churba yai hairi pauloi jare.